Ngasigi oiba tongan ba collection kara miyam de kudol tamjage Mizoram gidi illegal immigrants sangi mathakta action laure Manipur gidi kada yaukrabano khangdri Mizoram dagi bilit oiba ILP paidaba illegal immigrant amasong tribal nataba sang takthokpa houre haiba Laduhoma gi wafamna ahan boina kudol tamjage Manipur gi ngamkhai ga naknana lairiba Mizoram gi Aizol district ki Sakordai da chatharakliba Young Mizo Association YMA gi General Conference Saruk Yaraduna Mizoram ki Chief Minister Laduhoma na mahaki state tagi bilit oiba inner line permit ILP paidaba illegal immigrants sing amasong tribal nataba non tribal ki miyoi sing takthokpa houre amasong makatana sathaki gani haina phongdokre haiba wafam asi thamjaraga video asibu mieng tabiriba punamakpu loktak mapau updates ki mekaidagi taram okchari wafam asi phongdokladuna Chief Minister Laduhoma na hai ehak ki lengak ki mekaidagi Mizoram da laiba bilit oiba ILP paidaba non tribal ki miyoi sing amasong illegal immigrant sing takthoknaba warep laure warep ase matam khorogi mamangda Prime Minister Narendra Modi amasong Home Minister Amit Shah gasu unaduna khanaraba matungda laurakpani Mizoram gi government ki ayaba matungina thabak ase chathanabagi wafam Prime Minister amasong Home Minister da khangankhre Mizoram lengakna pakhatkadaba thabakti state asida laiba bilit oiba ILP paidaba non tribal sing amasong illegal immigrant sing khandoktuna takthokpani tabak ase Aizol gi mapam khadadadi mangzaunana haukhre amasong makatana sathaki gani hainasu phongdokki mangna illegal immigrant amasong non tribal ki miyoi sangi matangda phongdokki bawapam sangi manungda ILP hairiba ase Bengal Eastern Frontier Regulation BEFR 1873 gi makada haudoktuna sanahanbani ILP chanahanbagi pandamde tribal purup singbu amasong makoigi lam singbu ngak senabani haiki ILP asigi matungina Mizoram dadi tribal nataba miyoi singna state asigi lam laibada athengba thami maramasina ILP gi online system amasong mahaki lengangna hawdokpaga loinana Mizoram da logi wangmada sangsilakpa illegal immigrant sing thingnabagi damak ILP gi system asi revise tawbaga loinana upgrade tawre hainasu phongdokki loinana Mizoram lengangna thabak asi makasa tarakpada Young Mizo Association yauna Mizoram gi miyam amasong village council singnasu mapung phana mateng pangbiyu tabak asigi manung channa Mizoram da illegal oiba maongda lairiba sing takthokigani hainasu phongdokki panba yabadi Mizoram khakta natana Manipur yauna border state chingda illegal immigrant sing khandoktuna makhoi masagi maramda halankinabagi thabak laukhatnaba Home Ministry gi mekaidagi akaknaba matam phawba piduna khangalakkiba laikhrabani adubu Manipur gi oinadi ngasi pawbada illegal immigrant sing masak khangdokpa amasong makhoibu maramda halankinabagi thabak mai pakna sangsilakpa udribani amaromda state asida sangsilakliba inner line permit system ILPS ki matangdasu ahoba kaya lairi haina system asibu chanahananaba sahi kaya gi mamangtagi demand tawrakiba Joint Committee on Inner Line Permit System JC ILPS nasu phongdorkiba laikhrabani hauzik chanariba president rules ki lengak asigi mamangta lairamba popular ministry aduna Manipur dagi mitop khandokpagi base year ase 1961 da oiragani haina ministry adugi cabinet mifamna warep laukibani adubu lengak ki phirip adumak JC ILPS amasong miyamna yaningdaba phongdoknaraklibani Maka satarakpada nungtil paukse ki chipong ama oiriba pandamdagi lokot charaga thamjage IDP singna ngase awaba mayok nariba ase lebaki damaktani tungi mirolna sona haugani amadi hana paikhalamba thabak sing president rule manung asida maka satadana chap leptuna leibagum tauri haiba XCM Biren gi wafam thamjage ngase relief camp singda leiduna awaba kaya mayok nariba internally displaced person sing IDP sing ase masagi lanagi oiba thabaki yum thadoktuna leiba natte Manipur imagi damaktani leibakini ngasi awaba mayok nariba IDP sing tungi mirolna sonaduna lehuragani haina hanagi Chief Minister Nongthongmam Birena phongdokre uripok apunba lup amasung uripok apunba nupi lupna sinduna Impal West ki Langol Ningthau leibung tangase pangthokiba lamboi khongnangkhong amasung Langol leimak khulen ta hangba relief camp ta leiriba IDP Ningol singbu punna chakaubagi tharomda hanagi Chief Minister Nongthongmam Birena mathaki wafam ase phongdok
फोंदोक्लदुना मखा ताना हाई इपा इपुगी कथोकपना ngasigi Manipur asi lairibani ngasi tupam chapang kangdana lairiba IDP sing asisu laibaki damaktani kaidonungda pongning sonthabiganu Manipurda mangna luchingba lengak lairingai matamda IDP sing masa masagi mayumda hanjilanaba thorang kaya laukalami sugunugi serauda IDP singi yum kaya saba hauramle masagi mayumaktada changbadi luraba mafam singda laiba IDP singi oina matam kharagi lehenana haiduna kumbidasu yum kaya saba hauramle adubu president rule lengak asigi manungda hana paikhalamba thabak sing ase makha satadana sab leptuna leibagum tauri adubu popular government leiba leitaba thidana aikhoi miyamna relief camp ta leiriba isinau singi damak matam supada sagatpam thoi mak masa chief minister oiba oidabaga mari leinade ma ki maikaidagi ITP singi angamba mateng pangduna lakli makha tanasu angamba mateng pangani haiba wafam thamki uripok apunba lup amadi uripok apunba nupi lupna IDP sing marakta ana ayek yorokpa amadi mai masing tambagi yauna angamba thabak kaya ama lokhattuna lakli haina singtharaduna IDP marakta aruba ana layengi dakar oirakpa mai masing tambagi matangda oiro uripok apunba lup amadi uripok apunba lup ka pau phauna biu ma ki mekaidagi su angamba mateng pangjagi haina su hanagi chief minister nongthomam berena phongdokhi loinana ipa langol ningthau amadi ima langol leimanasu IDP singbu matam pumbada thaujal pina biba oisnu haina su phongdokhi atai athapa mafam singdagi maru oina more amadi Churasanpur dagi amadi sagol mangmakai dagi lanjenarakliba IDP sing yauna punna ningol chakaubagi thoram amasu hayeng mahak masana club singa kusam naraga sinduna ningol chakaubagi thoram pangthokani masida IDP lising amaga chatruk rom saruk yagani haina su nongtomam birena makata na phongdokhi thoram aduda saruk yakiba uripok apunba luki president S Kendrajitna lamdam asida tokliba irang ase third party amana loishingani haibagi wafam thadokse hauzik relief camp sing da lairiba miyoi singbu mayum da halanaba mari leinaba singda atuba matamda thabak pakhatpiu loinana uripok apunba lup amasung uripok apunba nupi lupna matam supada relief camp ta lairiba miyoi singi angamba mateng pangani haina phongdokhi makha satarakpada moreda yummai chakpada tamudagi fire service laktuna mateng pangkhre hairi ngase ayuk pung 13 ge minute 10 tarakpada more PS na konba more 1 number 5 Muslim basti mayalekai da leiba yum khara khangaudana haurakpa maina tumna sakre thaudo asigi pau phangbaga more gi fire sub station dagi team ahum laktuna mai muthana bahonaki adubu yum mari matang maina waidona saklakpadagi Myanmar gi tamuda leiba fire service ki team pauba laktuna mai muthatpada mateng pangki fireman chingna kusamna duna mai muthatna bahonarabasu Item Khan Ayub Khan Tomba amasang Jabi Udin ki yum singdi kanmanga mogdana maina tumna sakre adumakpu thangnana leiba yum singdi maina waigadabadagi kalaure hairi ngasigi mai kanbada Assam Rifles ki personnel humpu gi team amanasu matau taba fire fighting gear sing sizinaduna mateng pangki hairi mai ase matau karamna saklakibano haibagi chapsaba maram khangbangam kidri adum oinamak electric short circuit tigi mai hauduna sakpa oigani thajanari laibak phabadagi thodok asida mioi amata aso apan yaudre hairi makha satarakpada nungthil pause gi chipong ama oiriba oil kati dagi lakwat charaga thamjake Assam da nupi ani lonba nupa kaisum sangda thamnaba bill November 15 da house ta puthokadauri anoba bill asida nupi lonba nupa sahi taret kaisum sangda thamgadauri sahi sudringaida mayum panba masong nupa na nupi lonba thingnabagi matangda Assam ngangna akanaba tharong ama lakotkadauri Silchar gi police parade ground da pangthokpa tharom amada wangang kibada Assam gi chief minister Himanta Biswa Sarmana hai kibada chahi sudriba angang singna mayum panba amasong nupa na nupi lonba thingnabagi legislation ama handak pangthokadauriba Assam Legislative Assembly gi mifamda pukhalagani haukiba chahi mari makhairom lengangna akanaba lakotkiba maramna Assam da nupi gi mayokta sataba crime gi chang hantarakle mamangta nupi gi mayoksa sataba crime lang ama makhairom thoklambadagi lising ni purom ta hantarakle nupi singbu aki akang leitana satok sasen tawbaga loinana masagi matau pangtok saba ngamannabagi pandamda akanaba thorang ase lokhalakpani haiki mahangna makata na hai November ta pangthokadoriba assembly gi mifamda love jihad amasong nupa na nupi lonba thingnabagi bill puthoktuna
pass tawna ba pandam thamli anowa bill asida nupi lonba nupa sing sahi teret kaisum sangda namsinni sa baganda thabak suri ba sinmi singda lamgi mapu ohenna bagi right phanganana ba legislation ama assembly da puthokna ba khanari haiki asam lengangna paikaliba atei atopa chakot thorangi matangda palladuna barak tampaktagi guwahati phawba lupa ko lising kuntraga mangarom changna anoba lambi ama semna ba thorang tauri senba chahi asigi manungda dolu airport mapungphana sangatnaba pandam thamli barak tampaki tongan bampham singda maru oiba project kaya paikatnaba state lengangna center da proposal thakre anoba hek pirakpaga barak tampaki tongan bampham singda sangat chagat Taurang lokalagani Silchar town da traffic jam thokpagi chang hanthana-bagi matangda lupa kor satruk yankai changna flyover ama December thada sanaba pandam thamli hainasu phongdokhi makha satarakpada Churasanpurda police ki senior officer ama amasung mahaki imungda online ta ki halakle hari police control room na ngase nimidang wairam thorakpa chirolamana hai Churasanpur police ki senior officer ama amasung mahaki imungda anti social element kharana online ki kuthangda ki halakpagi thokle haiba khangle asigumba thokdok ase Manipur police na akanba moongda kanjem tawi amasung yamna chinna lawi hairi thokdok asigi matangda case ama register tawduna laukhatle amasung thokdok asida chenaba singi matakta akanba legal action lokhanaba amasung senaba miyoi sing khangdoknaba investigation chathare hairi police officer singna mathau pangthoklingaida asigumba makhalgi thong satharakpa asi taraina lawde hairaduna miyamla asigumba makhalgi lona yataba thong ase online ki kothangda sathabiganu hairi